Manipur gi irang asida mayum thadokduna lanjenarkhiba imungsing JAC December tha Faobada Mayumda amuk Hanjinnaba lenga ki makhada Thabak thoram sing Paikhatli hana na Mayumda hanjinduna laikhiba sing thadana Imphal district ki oina hozik lanjenarkhiba miyoi lising mari rom lairi state asigi situation asi farabadi December tha Faobada makhoisu Mayumda hanjinhanba ngamgani khali haina Imphal district ki DC Dr. Nivedita Lairen lakpam na phongdokre ngasi Imphal district ki hangang makhale kaida leiba hana chingda pangthokpa ek per market nam creation of Miyawaki microforest haiba uchara sing thabagi thoramda wafam asi DC Dr. Nivedita Lairen lakpam na phongdokhibani mahangna makha taraduna Lanjena rakhiba kharadi mayumda hanjinba su leiramle permanent housing scheme gi makhada makhoigi yum sanabagi senthang pikre handakta su laikhong khungi khunja singi second phase ki oina thadokpa loikre athubada mayumda hanjilhanaba tawri dolai thabigi ikaugi su phase wise ta tawgani makhoigi yum sanaba first phase ki sel thadokpa loikre yum sing sanaba tawri loinana security gi preset structure ama sanaba hotnari Masi loiraga security matik chana leiraga khunja sing changnaba hotnari haina phongdokhi came and outside relief came da do da akoina registered hana tawrami sidagi ko khara kakpa khotpa mayam settle tawgiba khotkiba yauraga hujik existing da akoina 4000 nu maya le haitare by 3387 ni hujik ko ti personally natraga DC gi intentional kanoni harm tawge na khanbigana this is an appeal for aesthetic haidi luna nana laisi district se ko semgachi for any project development se koina lam leitragadi any development se ya deba adana state land sida mayamna sum enforce option gragadi ado development project ki porok ngai leiteba aduna lam leidaba khotaba leiba oiragasu lai hana dagi leirakpo oiragasu survey da yahoda oiragasu chumna allotment ama tawbina ba government da chumna application am thabiro allotment ama tawbiro then allotment tawrasi pata sarasi then aduga dumaina yum sase